Haojik social media da khena video kaya masu viral oriba Hatta da Haojik sathariba ban gi sakta mayam da video footage oina thamjage duga maroina nur hasal gi miyoi khara fajin phakibagi Erang da Hatta da protest sathabagi mami amani mayam taribasi mayam punna video si da miyeng taminase ngasi phong ki batongan ba Manipuri se phong singa masum thoke ba thodo wa thok sing digi maroi ve I pauk sing khong go saraga Manipur top channel gi meke digi myam da thamjagi ahan bada IS kom gi mathak ta BJP na legal notice thakre Manipur da lady electronic media sing gi manung sali ba IS kom gi mathak ta Bharatiya Janata Party BJP gi meke digi legal notice ama thakre haina BJP Manipur Pradesh ki VP media in charge CS sidandana phungdurakli Manipur hendak face ani thokna mikal pang thoklaba matungda BJP na seat kuntraga ni thifongduna absolute majority oiki khangaudana IS kom gi makedi gi BJP legislature party gi leader khananabagi matangda ani thokna kem taunare haina tonga ama sandoraki pawgi channel adugi video footage social media da thadoraki masidana tana video footage adudagi nungthilgi pawse fawbda achumba oiraboi ningduna hapnaraki video footage adu the Union Minister Dr. R.K. Ranjan, Hanagi Minister Biren, Hanagi Minister Bishorjit, Govidas Kontauzam, BJP State President gi Ming Fawk season aduna miyam da lan onki. Masina BJP leader manungda ongkhatna naba napak tanaba sinbagi saraurang yawba manba mawong da lakhi. Asigumba yumpham yawdaba paw phongbagi dama IS kom da hana sengdokna ba haibada response piraktabadagi ngasi BJP gi mekedigi legal notice asi thakibani BJP gi spokesperson oriba Manipur High Court ki advocate oriba S nongpok nganwana legal notice adu thadokibani legal notice adu da paw adu kanana haibano madugi source PO madi numit 10 gi manungda IS kom gi khuthangna BJP amadi leibak miyam da soikhre lan khreana singdokadabani masida response lawraktragadi makhoi gi mathakta ain gi weba thabok lokhatpaga media community na waro biganu haiba wapum sa thamlakti party sida mase tanaba group naiba karigum amata leite hainasu makha tanasu phungdorakli makha sa tharak poina to papom S Gracia gi dama contact torakadabani state sida COVID-19 laina laisana maram oiduna lekhidraba miyoi singi anakpa mari matagi miyoi singna lekhidraba singadugi ex Gracia gi sanpam lupa lising yang kai fangnabagi damak mari lenaba district singi district disaster management authority singna contact tabu yagani hari district disaster management authority asi applicant masa gi DC office complex ta lei hari hensu paus na phungdorakli Atopa paw manamo mikhal da mai pakla basingda kangla bu sengba sagana ba pawjelakli sanalaiba Manipur sida punna laikol amata da lairang kya laisa tamli amasum lairang singadugi minglendi maitai gaura satpa mitai singmi masum maitai pangal haina mingtholi aikhoi masil magi laining laisol satnaraba su punamaki haurakpamdi samane imai pa amatana poklakpani aikhoi amatani aikhoi bu pokpa imai pa di singda leibana aikhoi su singda punna lairami Maramaduna sing de imai pa na lerambana ariba imai pa gi masaikon khudima asi ngasidi masawai bai khoina ngakpagi mathoktai maramaduna thaina gi ariba laifam khudima asi ngasidi masawai bai khoina ngakpagi mathoktai maramaduna thaina gi ariba laifam khudima asi masaikon khudimak semgatpa sagatpa haibisi masa masui bai khoigi ithauni haina kangla leifamlen ibudau marjing ibudau khumulaima ibudau nongda lairen pakhangba ibudau yaisna Taugal loisangna sirol amada su phongdorakli sirol sinhai kangla lefamlen asi lefamandre maramaduna ipa ipu singi lefamlen singda leiriba salai tere ki pukri amadi laisang semba nga puthokpa pukri amasum layam irujafam nungi pukri amasum iukom manakta laisang saba kaubrugi merjingi thangjingi amadi wangbrain gi nongda lairen pakhang mana phambal tongamba lefam men gurung laifamlen singa sibu mafam khangna sengbat piu haina sulenga ki miyeng singsilakli makhasa tharak poina to papa mana Tesla amasum space ki ex CEO Elon na Russia gi president gi fight tawna ba Pami haikre Tesla gi ex CEO Elon Musk na maha ki Twitter da
थादोरक्पा वारोल अमद रशियागी प्रेसिडेंट व्लादिमीर पुतिन यूक्रेन लंदारीबसिगिदमक पेनदब फोंदोक्तुना पुतिनगे चैलेंज तौनदुना फाइट तौनब पामी हाइब वाफम फोंदोरखरे माकी वारोल कनामत याउदब मायोक्नब लनफम अमदा मबानी खंग फाइट तौब पामी हाइनसु रशियागी अल्फाबेट सिजनदुना माकी ट्विटर थागलखिबने हाउजु फावद यूक्रेन अकनबा युम्बी अमगुम लेपली मसिना ताकलिबदि मखोय अनिगी ओइबा लानफम असिदा करंबा मराइपु फबना लान असिंगमगदगी हाइबदुनि कारिगुम्बा पुतिनगी मसागी ट्विटर अकाउंट लेत्रबदि मुस्काना पुतिनगा फाइट तौनसी हाइबा वाफम असिगी confirmation ama Russia gi official Twitter natragana Russia gi official oiba email amada mabani gi fight asi yai natragana yade haibadu khangala o haibadu muskana makhatana su phungdurakli hanana Elon Musk hairiba miyesi malemda khwaidi gi paisa paiba miyo ama oiramani mauna mahaki company Starlink satellite sizinaduna Ukraine gi war manung asida internet connectivity gi kudong saba pikiba misakni Mamang thagi February kunga mga Russia na Ukraine lan lauthokraba matungda President Putin na Ukraine special military operations ataduna mapamadugi military sing namthanaba madi kangkhong sa hanana ba order tokibani UN gi record matung ina yamdrabada lan phamaduda civilian songaga maudraga taruk sikre haina parabasu asingma sikiba masingdi masidagi ka hena hilamgani haina su thajanari मियोय मिलियन कियाना मयु मकई थादोक्तुन लांजेनखरे यामद्रबद यूक्रेन की मियोय मिलियन 2.8 पोलैंड अमसुम अतोप युम थांगनब लेबाकसिंग लांजेनखरबनी तांजासिद यूक्रेन अमसुम रशिया की डेलीगेट सिंगना अमुक हना ngasi अनौबा राउंड अमगी वरी साबगी खोंजंग संगसिलि हाउजु ओइरिबा फिबम असिदा लेबा अनिगी डेलीगेशन की थाकत उनदुना वरी सारिबसिदा फॉरेन मिनिस्टर सिंग याउना खना नैनरिबसिदा पॉजिटिव ओइबा decision amata lawbung ngamdana lay hainasu Elon Musk na makatanasu phongdorakli loisilakpo ina to perform na Tokyo gi school singda samkhwat amada underwear gi sayanaba sana kanglon ama lengakna lawthurakpodu mairoi singna yakidre heba pawmas phongli Japan gi konung Tokyo da leba asigi lengakna school damni bu mairoi singna samhat pagi monga masum makoina setpa underwear gi rule adubu school mairoi singna akan mong yaningda ba phongdokpa loinena sana kidre haidi Japan phongba paukse mainisi sinbuna official source amadagi phongdorakpada April thadagi lebasida leba public school sani henbada mahiloisang sing adugi mairoi singna yamdrabra satna kanglon manga engadabani madugi manungda makoigi masam adu amuba masu oigadabani haina su phongdorakibani Japanese ki miyamna hana khangba madi thajaba lekre maduri lengakna piba satna kanglon asi ngakna satba haibisi afabamani thawdosida Tokyo Metropolitan Board of Education ki member Kauri Yamaguchi na phongdokibida mangna pirak libasana kanglon asi mairoi singi kudong saba amasung afaba lambi ama oigani masina lamdam asibu sana kanglon ngakpa leba ama oina mipum kudingna khangnagani swaiki tanja sida atopa member Yutoki Damura na phongdorakpada lengana larok liba ware asi leba asigi asauba mangda sangshingadaba khongthang amani haiki masigi mamangda Tokyo da leba school Sangkai amagi mairoi singdi makoigi masamasi ipa phaba madi wai tabaga loinena amuba masu oidaba thengnaki madu kupna thijilubada makoigi masamadu hapa natragana khusem goiba natte haiba khamki Tokyo Metropolitan Government salaiba high school samago humdraga tare ki manundi school humdraga mapan gi mairoi singdi makoigi ahalaman singna makoigi certificate ta sahi piduna summi haitun report piraki Adubo Tokyo Board of Education di samgi certificate asi khaktana compulsory oidi Japan mahi tamliba mahirusina makoigi samgi masu accessories amasu makeup amasu uniform loinana nupi maza sangi skirt ki asang basiki matang yam akan rule satnaribani handak tanawna Japan gi school khara da mahiru nupi maza sangna makoigi masamda ponytail tawba thingbago loinana makoigi tungda sam khoyenba sina mahiroi nupa macha singda sexually excited oihali habigidama athingma thangkrabani asiguma rule asibu black rule haina khangnaduna kumsing english singa samapan humdragi matamda amuk hanjilakpagi mawongda lengakna silakliba sina school da asabu wathok ama oirakna ba sinbani haina su mahiroi singna phongdorakli adu haujiku ina di myam paus matang ase lusinjarage masum pathoksugi bra sogi balan ki yars myam ngakpi gani matam gi ba maroi bi paus myam da lep laitan update bijarake and thank you